Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipur gi singa masung tamgi tongan ba mapam singdagi security force singna khuzu khulai ke amurum phagale Raizapal Anusuya Wikina Senapati Jila gi tongan ba CSO singi mute singa unaduna wafam ke akumna khanakre amasung leibaga sida Biksit Bharat Sankalp Yatrana sarkar gi scheme singi kanaba miyamda ningthini yohon bangamle Manipurda miyamna irang sakana bahona ki adubu pulisna matam sana laksan bangamki Raija sige tongan ba mafam singda nongmai kapna bagi thodok sing thoki adubu pulisna matam sana laksan ki Manipur police ki control room na thokpa cherola man hai Raija sige singa masung tamgi tongan ba singna ba mafam singda security force singna operation chataki operation aduda improvised mortar ama single barrel rifle ama hand grenade ke amarum anti riot rubber bullet ke amarum tear gas shell twins mortar shell sing lethal bomb SLR rifle ama magazine ama mati atai khuzu khulai ke amarum phagale police na ngarang kaksing jilla gi sugnu area dagi nongmaina palba miyoi ama thengnaki police na lokhalaga mahak sija hospital da layang na bapukhi raija sida pamdaba thodok thoktana bagi tamak check point sama nifu hangdokle singnaba miyoi sani kunmari masin hamgi thausa thaki miyamna tonga amadi aranba video na singbada thajabidana bamadi singnaba leirabadi akupa pau lona bagi tamak police ki control room ki telephone number 9233522822 da pau lobinaba apel tawri Raizapal Anusuya Wikina Senapati Jila da satuna tongan ba civil society organization singki mute singa unaduna warisana kre Raizapal na ngarang senapati gi khungsat adu jila asigi Naga People's Organization Zeliangrong Union Maram Union Senapati District Women's Association All Naga Students Association Manipur Ansam Senapati District Olympic Association amadi Indian Red Cross Society gi mute singa unaki Jila asigi Medical College Multi-Purpose Hall drug na solaba miyo singi Rehabilitation Center sanaba masung tongan ba sagot thorangi matangda Raizapal da pautamki Sarkar asina singi jila singi hena sakuna ba madi makhoi gi yaipa thorangi damak makal kya gi tongan ba khongthang sing lokale magna makhatana jila asida paikhat pa sagot thorangi thabaki matangda Deputy Commissioner da report ama pirang na pasukhangan ki Lup singa siga unarba matung Raizapal na jila asigi Estor Trap Ground sanak da sanakiba open football tournament su yenki amadi mana matum su yenthoki Manipur da petrol pump sing asidigi hangle Imphal ngarang Manipur dealers of petrol pump gi apun ba mi phamamana petrol pump sing thong hangnabigi warap laukibani University of Jammu da tha asigi tarahom toi digi taratare phawba sathakiba All India Inter University Wushu Championship lisingani kulumtoi kunmari da Manipur University gi maut senduna satkiba sanaroi singna sanagi yauna tongan batakaman kaya lobangam khrai Manipur gi sanaroi singna mana kaya lorokpa aduda apenba phongdokladuna course Ice Damayanti amasung Ice Bobby singna hai asigumba championship asida Manipur University gi maut senduna sanakiba sanaroi singna takaman kaya lauduna University asibumba sak takpa ngamba haibasi aikhoi khudingma ke saukthok saningai ni tabiriba pawasi Akashbani Imphal dagini Leibak sinba thungna sathariba Biksit Bharat Sankalp Yatrana leibak asigi manung hansina leipa miyoi kayada sarkarna miyamgi yaipa thorangi damu paikhat ba scheme singi kanaba ningthini yehon bangamle Information amasung Broadcasting Mantraloy gi Secretary Sanjoy Jajun hai yatra asina tongan ba sarkar gi scheme singi maramda miyamda ningthina khangan basungamle Hyderabad ngarang pangthokpa yatra asigi thoromda saruk yaraduna Sri Jajuna mafam aduda hangliba tongan ba sakot thoranga bari lena ba scheme singi mela da susatuna yengsinki Information amasung Broadcasting Mantraloy gi makhada paikhat ba tongan ba thabak singsu ningthini yengsinki ngarang gi thoromaduda Mantraloy sigi makhada leiba Akashbani Doordarshan PIB amadi Central Board of Film Certification gi official sing saruk yakhi Delhi ki Mukhyamantri Arvind Kejriwal na lusingba Aam Aadmi Party na Vidhan Sabha da thajabagi vote launabada mai paklai thajabagi vote Vidhan Sabha da ngarang lauki Irai numita Sri Kejriwal na Sabha da ningthina khanarabagi tungda thajabagi vote launabagi wafam pukhatki magna hai Sabha da mahakpu masing yamba kangmuna sakali haibadu Vidhan Sabha gi khuthangda sadasya singdu utpa pami BJP na mahaki dolbu tongan ba maral kaya siduna thupsinba pami haina mahakna BJP bu maral siri
आम आदमी पार्टी की MLA कयाबु तोंगान तोंगान फम पाहनगनी हाइदुना BJP दे याहुनब होने हाइनसु महागना यारिंगदब फोंदोखी केंद्र की मपाल थौरम मंत्री डॉक्टर S जयशंकर नंगरांग बांग्लादेश के प्रधानमंत्री शेख हसीना को उनतुना लेबाक अनी की मरी हेन फगरहनबगी मतंग दा वाफम कया कुमना खनखरे ngarang Germany da pangthokiba Munich security mifam loreba tongda lusingba anina tongan tongan unaduna leibak anigi mari hena phaganaba wari sanakhi social media da thagalakpa warola mada Sri Jaisankar hai leibak anigi mari hena phagalana bohona bada Bangladesh ke pradhan mantri na tongan tongan ba khongthang kya lokholiba adu thaganingai oi Sri Jaisankar na Portugal gi mapal thora mantri ga su unaduna wafam kya kumna khanakhi Khelo India University Games ngasidagi Agartala gi NSRCC Sports Complex ta horagani Games asida awangno pugi raija khuding maksarug yagani adubu Manipur di yauroi hari Agartala gi Secretary ta ngarang pangthoki ba pawgi mifam mata Youth Affairs amasung Sports ke Secretary Dr. Pradeep Chakrabarty hai masana asida tongan tongan ba masana kunda sanaroi singna athoi hentanagani Games asida leibak asigi tongan tongan ba University tarahum toigi sanaroi singna makhoi gi haisingba kaya adu uthokna ba honaga dauri Tamil Nadu ki Birutnagar da leiba bombola sapham amada ngarang khangautuna pokhaira pigi thawtok amada nupi mari yauna yamdrabada miyoi tara sire marina soklei thawdok adu ngarang nungthil mafam adu da thabuk suba singna bombola sabada sajinaba chemical yansinbada soibadigi thokibani hairi thawdok adu thokraba matungda bombola sapham adugi mapu amasung manager thiba khangkhidre adumoinamak makhoi gi mathakta thiganaba hukum thokre राज्य के मुख्यमंत्री M.K. Stalin na thodok adubu nungaitaba phongtokpa gulana laikhidraba miyusingi imung manungda lupa lakh ahum khetipuron pidigani hane lausokre Rashtrapati Draupadi Murmu nasu thodok adubu nungaitaba phongdoragli ngasi phongba pause singi maroiba pausingi dama hojik Devika Chingtham leire Devika Thagachari Dwijamani Manipur amadi leibak ki security da singnar pasing sarkar na yengduna leiroi thabak lokhatkani haiba Chief Minister gi warol Sugnuda BSF Jawan ama sokiba amadi ngasi dagi oil pump sing thong hanglagani haiba pau sing asina ngasi phongba pauche singda maruiba pau oina phongnari DMU campus manungda nongmaina panba asiba hakchang ama leiramle haina naharolgi thaudangi ahanba lamaida phongli Moreda kuki militant singna Indian Army gi convoy overpower tawkibagi matangda General Manoj Pandey da wahang kaya hangkhre haina Ichel Express ta maruiba pau oina phongli Pau asi sana leibak pauche dasu manaba mawongda headline tawduna phongli Wafam asiga mari leinana Kokomina Army Chief da wakat kibagi pau Sangai Express English amasung Manipuri edition animakta headline tawdi Churachandpur da Bharat ki machu ahum gi firal chingthaduna leibak asibu ikaiba pikibagi mathakta Kendra Sarkar na action lokhat pinaba MP Sana Jawbana taksin kiba pau Imphal Free Press tamaru oiba headline tawri Poknofam da MLA Paulenlal Haukip ki mathakta FIR lokhat lagani haiba Chief Minister gi warol ahanba headline tawri Pau asi People's Chronicle amadi Manipur News tasu tongan ba mawongda headline tawduna phongli Sugnuda kuki militant singna leptana chatharakpa landada BSF Head Constable ama sokle haina Huyenlan Pau Sana Leibak Naharol gi Thaudang Manipur News Poknofam amadi Sangai Express edition animakta maruiba headline tawri amasung oil pump sing ngasi dagi hanglagani haiba Imphal Free Press ta ahanba headline tawduna phongli Dwijamani Thagasari Devika aroibada maroiba pawmuk Manipur gi singa masung tamgi tongan ba mafam singdagi security force singna khuju khulai ke amarum phagale Raijapal Anusuya Uikina Senapati Jila gi tongan ba CSO singi miur singa unaduna wafam ke yakumna khanakre amasung leibaga sida Viksit Bharat Sankalp Yatra na Sarkar gi scheme singi kanaba miyam da ningthini yohun bangamle Paulo Izare